Ay asam matata mayam bu kurumjari ay ngasi ki video sinam de yada namjabni ay sama international marketing the major tawraga Ottawa Canada capital hujuji luxury duna handa kano inge mayam social media da viral oiriba fake ni natraga natti haiba Lucy Priya gi kano do ay tasena side ama da leppi wadi nachade but mayam da sengba news to chumya traga lali haiba do amana hai swaina media na amana hai swain to imutta sing bachum do khang na bagi damak ta sing hai ta den keno koi paul likun khara dagi detail khara da Lucy Priya je keno da Ottawa gi keno da school ama da ma keno mahiroi oina lai hai ai ju sama Ottawa jam keno ni an pikpa kani any no ma da loina jaga je sin ma thung chat ba lam ni du nai si isana volunteer tawra gai ai chacha ge chacha jeda ta sing nai Lucy Priya da su video sing bi bata ga di ai site amata da lepagi wa nachade du sengba chumba khangma di chumgadra aina khalli aduna sengba chumba do khanghan na bagi da makta ai tasengna mak ai nanga unaba pami som Ottawa tami hai tar gadi kano je final exam je yamba school je loina da badong tawe ona dong school final exam je loi drib tar gadi koi gi university college gi handak final loina gi da ngai da high school gi chap chani khangre do laiba tar gadi Ottawa laiba tar gadi ai tasengna kano da su mahaki kano da su Facebook ta mayam account da su message hajai do sin tor halak da jawi message retok da jawi da karam mana account seng mana khangjadre da tasengna mai video se uiba tar gadi ai ngon da amtang reach to biro ai tasengna mayam da asengba chumba do ai kano ai sama kano Ottawa da hujuji laiba oibnina mayam da hainingi haina ai sumain thamjage sheda ai side amata da lepgi wadi kanna nachade aduna yaragadi mayam na su kana video share tawbiyo ai tasena ai Ottawa da lai ngai di Manipur da handaki tang trying to the show leibnina Manipur da thona bagi namta sem sare tang mari dagi thola ni dai tang mari dagi nomi kharani Dubai da leiba dagi mu jan thortingai da umtang khak unajabado pami Ottawa da lang mahiroi oiri haibani na Ottawa da layamgado mali aduna ai unajage na bagi ayab du bibiyo duga mayam da sengba chumado dum kani unaraga sini habdo mayam da expose to na phai ai mayam Manipur mayam da koi media so media na hunba ngang basi su nungai te chumba oiram taragadi kanana lalibno habdo dum mayam da asengba chumba khanghan mana phai ai no di sumba wise na mingon da wrongly guide to give ya aduna ai samak sida lai ngai da tasing na una janingi mayam su kadang support of you kadang mon da pau samak da reach to ya ba traga mahaki pabung or any imada anyone kan da reach to ya ba tar ga di ai Ottawa da lai haiwan ai moi contact cam lai te contact cam phang de aduna ai kadang ware na mayam su kadang help to you. Thank you guys so much. Ai ing bana zlore. Thank you guys so much for watching.